Surachanpur district Nupi Dengue Maram Oiraga Leikhidre. District Malaria Office DMO Dr. Lingamau Ge Matung Ina Leikhidrabi Adu New Lamka College Bank Tagi Jamngai Vung Chahyangkai Mapane Mag Dengue Naraba Matung Imphal Ge Regional Institute of Medical Sciences RIMS da Leikhidabane DMO na Thadorokpa Paugi Matung Ina District Asigi January Dagi Hauzik Fawda Dengue case Kuntragani Toy Tengnakre Paumi Sing the Wangala Duna Lian High preliminary test Tawada Dengue case Humpogi Matakta Tengnare sample Singadu Janim Samadi Rimsta Aroiba confirmation Tongnabagi Damak Takre Hari DMO Gi Maike Degi Laina Si Makatana Sandok Handanaba Hotnabada Mateng Pangbiu Hainasu Appeal Torakle Yum the Laiba Leng Daba Ising Sing Sitok Piba Amade Imung Manungda Kang Hidak Amadi Kankal na Chingba Sizinaduna Kang na Chikhandanaba Appeal Torakle Health Department Gi Maike Degi Fogging Toki Amade non-profit organization Singi Matenga Lunina Yum the Changduna E test Tobagi Tabaksu Chatake DMO na Makataraduna Dengue test Toba Si Lanai Clinic Singda Selka Hena Lobana Maram Oiraga CMO Complex Manungda Lairiba District Hospital Amadi IDPA Center da Lemna Cell Amata Tingdana test Tobiu Haiki Manghai Laina Sina Naram Lagani Haina Chingnaba Natraga Symptoms Sing Ulakpa Mui Singna Sungsoi Soidana Mapam Singasida test Tautuk Pigadabani Hari